Kidney lainana meoi ama hekta nahalakpa yai amadi masida inak khunba lairaba haibu wafam leite. All Manipur Kidney Transplant Patient Welfare Association of Fongdokpa matung inna Manipurda chahi gi oina yamdrabada meoi nifudi kidney gi lainana maram oiduna sibagi record lei. Masi haksinna lawningai oiba chang ama oire. Expert singna fongdokpa matung inna bladder da ising kuina thadokna khangjinduna thamba thum sanga caffeine ka hena chabana kidney gi laina pohalakpa amasung fail oiraknabagi maram oihalli. THouram ka akhanana unaba amada All Manipur Kidney Transplant Patient Welfare Association gi member kharana kidney transplant tawdringai mamangda amadi tawkhraba matungda makhoina thengnaba awaba kayagi matangda marik chumba wafam kaya fongdorakli. Tanglaba meeoibagi punsi kanba ngamnaba government na anoba thouram welfare scheme paikhatuna amasung matamga chunaba khutsukulai thamduna layeng chathaba pambagi wafam su fongdorakhi. Am transplant tawba ngamdabagi awaba dagi adu transplant tawdringai gi mamangda dialysis tawba Manipurda dialysis tawbasida supnagi angang chahi tara gi mathak kwai sumaina oiba 30 above adagi 25 sigumba yogragadi dialysis tawbagi khudong sabasi Manipurda leiba ui ekhoina khangjabada aduga pikiba angang singda kidney fail oragadi dialysis tawnaba machine leitabana maram oiraga angang singsida ahanna tawgadaba machine duna tawbirabani na makoida yamna waba yamna hainingai leitana masada awaba piba ekoi isana hakthengna uzare masida ekoida yam nungaijadaba phawi masi ekoigi lengakna Manipur gi lengakna miyeng su changhaningi loinana ekoigi ngasi leiriba Manipur manungda da natana atopa mafamda su mayam amde lerangani adubo hojik ekoigi Manipur da mayok nariba kidney fail oibagi leina se nongma nongmagi sum hengalakpasidagi ngakthoknaba ekoi kari tawsige kari upai tawsige haibase government amadi atopa lanai meoi singna khanbiraga masigi awareness ama tawhaningbagi wakhando ai association gi taraptagi thamjari morpang khudima puning handabigano yamna thonamak transplant tobijana anobo punsi amada hingneba ngasi de khoino honarasi ado ngasi khoina transplant tor matungda khoina sexinggadabadi khoi chinjak khoige balance diet na singba khoige chaba matamna balance ai chabiba thum marang yamna chadaba adagi khoige atopa khoige fermented fish masi mapung oina sinadaba achamna chaba asam ising thakpa ising yamna thakpa asing ising thakpa adu lena wakhalsi nungaina tension leitaba free laibum leina honaba loinana hakchang ste yarim kai tension leitaba high blood pressure leitana honaba diabetes leitana honaba manamasina su mayam se koina yamna tapna chang sajen tobo loinana khoi hakchang je phagatlanba yamna mathok tai khali aribi chang se Manipur yam wange je aduna yargadi government gi side gi khoi kidney gi awareness program yargadi maham jaga da tohningi aduna kidney nariba kano sikra handanaba nataboragadi ji nomogi kidney nabana maram moiraga ji mi awab mayam thengnare ji khoina aduna government na masigi matangda meeyeng changhaningi panbiriba huziki sarkar sina pibi gane na khoida thajaba pibirame adu amuke na khoina pamjabadi kitang thuna pibiragadi leitaba lairwa awaba mayam jigidimta mating kitang su oigane haina khoigi site gi fongdok sari kidney si lokthokibada donor oibada karimta kaiba leite aigi family dagi aigi wife na taw family donor oigi masita kaiba kaisu leite aduna mayamna donor oigraga pakat pathuka pakamta tawbigano masida koigi gari dairagana tayar spare palakpogumani spare tayaram lokthokibada thawba dum yai masida section biba koina chaba thakbada kitang section biga lore kaisu toidok kaiba leite masida akhoi tom tv na Manipur da lei jari ba mafam atop topa kuding de satlaga survey selorpagi matung inna akhoi Manipur da kidney patients natraga kidney laina digi narapa mayam si unarpa matung inna moigi awan nuai taba kyam thengnarai adaga imung ama oina angang digi hauraga ahan digi stage of life makhan kya du unarpa matung inna moigi thengnar ba mayam se financial conditions dagi ada government lom dagi related department dagi moigi damakta awareness pb ba poster campaign gumba adaga seminars gumba mafam da chatlaga tawbirabusi moina pambi wakhalon da singsilai All Manipur Kidney Transplant Patients Welfare Association haina su lai moiga kuchamna raga mari leina bagi department mayam sena asigi matang sida Manipur da leireba kidney patients mayam gi awareness to biba tambiba takpiba gi wakhalon su singsilai paudam jariba camera person Naresh ga blessing gang mai THouram TV News Infal.